Manipur da buffer zone Thamli Nattraga Thamde Khanghallaknaba Lok Sabha ki MP angom cha Bimol akoi zamna Union Home Ministry da RTI Thakhre hairi buffer zone haina thamjiliba asina lanjen na rakliba sing mayumda hanjinbada su awaba oigani haina MP Bimol akoi zamna phongdorakli ngasi theater mirror Manipur na senduna Jawaharlal Nehru Manipur Dance Academy ki auditorium da ware panaba leikhidabagi that anniversary Nonga kumsa bagi thoram pangthokre thoram adu session ani thokna khaidoktuna ware panabagi punsi wari da khana nainaba amadi laikhidrabagi photo da lai sukatuna ikai khumna bot bagi thoram pangthokhi thoram adu da Manipur Legislative Assembly gi speaker thokchom saityabrata Wangkhai ESC ki MLA Thangjam Arun Kumar amadi Lok Sabha ki MP Angomcha Bimol akoi jamna sarukyakhi loinana thoram adu hogdokpo ina ware panabagi punsi wari de yumpham moiba film amasu utkhi thoram mari leinana Lok Sabha ki MP Angomcha Bimol akoi jamna ma khata raduna MP amana Manipur gi mafam amanda changba yade buffer zone ni hairakpa asima klaibak thibani India gi karamba logi makhada changhandribano haina India gi Home Ministry da RTI Thakhre handak Bisnupur district ki saiton nganu kon da thokhiba thodok adu yengsinbagi khongchat aduda Central Force singna buffer zone area amani haina MP masamak amadi mafamadugi police station gi OC amabu changba thingziliba asi India gi karamba logi makhada thingzilibano karamba executive authority na order thoklaga mafamadu buffer zone haina same libano RTI gi pakhum Union Home Ministry na kari pirake haibasi miyamna yengminasi haiki Lona ngak the but territory machet ama semaga executive decision na chalaiba mo se decisionism ka gun state later na nang popi cultivation kanana regulate tawduno club na tawdori brava NRC to ko issue hai je NRC se koi nupi mai ra pai mi mem na to ima ke mem to tawdori brava sarkar hai bam leibam thok to state ma adu completely delegitimize saure asi hana recover tawra kan the critical issue ni illegal immigration is a critical issue poppy plantation is a critical issue adu da nate deforestation jo lairi decades all armed conflict lady ekoi marakta aspiration of different groups to lady ko hai rim mayam je handle tawgedi nangi lenga kai ba state ma leite yaroi mo adu leitana police station amada ino OC ne pham lerga ai gi jurisdiction da chang yaroi sibu atra kai ai da nate ba se asigi de facto to races nang you are already destroying Manipur se already de facto nang na chugai ne ba law sin hoji akoi mitu u da bai wan ba law and order se enforce tawgedi nang CRP army to depend taw yaro India system that the local police has to be recovered and strengthened Manipur ki police se ijat laina mathau na hapaga ne he hingat handri baw nang kadra taw lein anu Manipur police mathau na yaw ke kai khange da lo jai ni micham da natte police station gi ning officer sang bada che entry taw ma changi tholok tu se entry taw e ji wal wer khatoi ne jik ma deny taw kan ngai tawsum Nakkalamarom da Manipur Legislative Assembly gi Speaker Thokchom Saityabrata haikibada naba warepana hinglingai matamda oja asiga phaminaduna wari sanaba amukta phangkhide adum oinamak tongan ba mifam kaya da oja sina phongdorakpa wa pham kaya da gi khangbangam ki oja si theater gi lamda chobo thodang ama lauriba misak amani haiba mahakna ningjaramba sing adu phangba ngamna bai khoi pumnama khotna minasi ai khoina laikhidraba oja asigi mapok kumon lakpada ningsingba khak tawbagi thabak asi thadoktuna khumang chawsinba ngamdraba lamdam asigi theater asi hena chawkhana hotnabada mahak masagi maikedagisu angamba mateng pangani haina phongdokhi theater gi khongjel se khara tabtharak bodong to moi mami yama uba masi afaba khudam din la tin lawe kari dagi si film si yogi bano masi khoi kamaina mo khangalan le dagi habdo khoi khanaba mathau tai na lojai aduga tawriba function si gi target ama si masi thawm si dagi khoi sumaina wale ama lawle maduna tungda la kadaba artist gi boiro ama boiro hena phanaba lambi ama semnama honage kaina khoi chap chaba wari ama galro tawgadi olokpa chahi gi function du da mamang da khoi na lawno gi wari tu matungina si khoi puthopang ame kaina utpa si su phai na khanle